Football fans punamakpo amuk taramna ukchari miyamna khorangna ngainariba FIFA World Cup 2026 anobai stage amada amuk jokre duga round of 16 na unforgettable moments, dramatic finishes amadi incredible performance kaya already delivered tokre. FIFA World Cup ki latest action singdagi domna khangingba khuding video sida phongbigani lobirasi hauji knockout stage ki khwaidagi chawba wari singdagi hanbada amakhak lawjari. Morocco na co-host country Canada bu 3-0 da defeat tawduna fajaba performance utkre aduga quarter final da jaga kanbangamba ihan hanba team oikre. Morocco na self confidence, sharp attacking football amadi rock solid defense ka loinana match bu dominate tawduna thamki. Home fans ki passionate support ki mathakta Canada gi dream World Cup run mangphauna dana tournament tagi out oikre. Morocco di hojik tournament ki manungda thajadana khwaidagi dangerous oiba World Cup title logadaba team singi manungda amakum oikre. Dugi tungda France na amukhanna atopa World Cup title amagi journey continue tawkre. Paraguay ki mayokta hard fighting tawduna France na 1-0 da akanba victory lawki. Amukhanna Kylian Mbappe na maribak na mabu yamna darkar oirakpa kanda mana yamna fajaba performance deliver tawki. Mahakna match da winning goal tawduna golden boot race ki khwaidagi top ta laikre. Quarter final jawbada France na patience, discipline amadi championship experience na chingba punmak thoki. Sigi mangda round of 32 da football gi heavy weight nation singna dramatic knockout battle da victory lawnaki. Yamna heavy contest da Portugal na Croatia bu 2-1 da round of 32 knockout da defeat tawkre. Cristiano Ronaldo na leadership and determination ga loinana magi team bu amukhana inspired tawduna Spain gi mayokta blockbuster round of 16 da phamkan ki. Iberian laibak singbu represent tawriba match sibu tournament ki khwaidagi choba match singi manungta amoina lawnari. Spain su attacking master class ka loinana Austria bu 3-0 da defeat tawki. Makhoi gi young stars amadi experienced midfielder singna game bu completely control da thamki. Aduga Portugal ga exciting match ki damak sem saki. Amaromda Argentina na Cape Verde ki against da yamna fajaba amadi dramatic match da 3-2 da victory lawki. Masida goal kaya su kausin naki. Brazil su Japan bu maiti ba piki. England na DR Congo bu defeat tawduna makhoi gi World Cup hope continue tawki. Belgium, the United States, Switzerland, Colombia, Norway, Mexico, Egypt amadi France na chingba laibak singna series of exciting knockout match ki tungda round of 16 knockout match ki damak entry lawnaki. Round of 16 ki fixture da mukpet yang tabirasi Norway na Brazil bu 2-1 da yamna kanba fight ki makhada Norway gi powerful striker Erling Haaland gi thoidokpa performance ki mateng dagi defeat tawkre. Aduga Mexico gi yamna fajaba attacking performance ki mayokta England na first half ta magi player ama red card ta out oikraba tungda 10 players ka loinana yamna one hard fight tawduna 3-2 da Mexico bu defeat tawduna quarter final da entry lawki. Aduga football fans singna yamna khawrang na ngainariba atopa blockbuster round da ngasi nungtang Portugal Spain gi match yamna kanba lanfam amakum oiki. Team animak first half ta goal amata chanaki de second half ki aroiba minute kharada Spain na goal ama chanduna Portugal bu defeat tawki. Portugal World Cup tagi out oikre. Portugal amadi Ronaldo gi World Cup title ki dream mangphauna bagi lambi tatkre. Football world na Cristiano Ronaldo gi mathakta magical chapter amagi thamlamba asa du suloikre. Somda amuk US versus Belgium gi match ta US na goal ama aduga Belgium na goal mari chanduna Belgium quarter final da entry lawkre. Dugi tungta Argentina versus Egypt amadi Switzerland versus Colombia na chingba laibak singna quarter final gi entry gi damak akanba fight lairi. Tournament na mangda sangsali makai knockout round da hena lusilakli match khuding gi winner na mangda lairiba lanfam da sangsili khajik soiraba maithiriba team singdi chatkre aduga anoba hero sing amuk lakre. Goal khuding na nation amagi football history bu define tawgani. Kanana FIFA World Cup 2026 trophy bu lift tawgani. France amukhanna magi dominant run continue tawgadra. Morocco na football world bu ngakhan gadra natraga atopa kanana surprise tawgadori pra haibana chingba khudingmak channel sida adom lengdana leibi yumaramdi achoba match kaya hojiksu mangda leiri. Goal khuding upset khuding amadi FIFA World Cup 2026 ki
unforgettable moment खुदिंगमक का लोइनना अखोय लेजरी वीडियो सिबु पेन बिरगदी लाइक अमदी सब्सक्राइब को बिगनु लोइनना लेटेस्ट वर्ल्ड कप अपडेट सिंग मिस तौदनबा नोटिफिकेशन बटन टर्न ऑन सुको बिगनु मथंगी रिपोर्ट ता अमु उनसी थागचरी।